ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯔꯨꯞ ꯑꯩꯈꯣꯏ ꯉꯁꯤꯗꯤ RD ꯑꯃꯗꯤ SIP ꯒꯤ ꯑꯅꯤꯁꯤꯒꯤ ꯈꯦꯠꯅꯕ ꯈꯪꯃꯤꯟꯅꯁꯤ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯑꯗꯣꯝꯅ ꯑꯄꯥꯝꯕ ꯑꯃꯗ ꯏꯟꯚꯦꯁꯠ ꯇꯧꯕꯗ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ RD ꯍꯥꯏꯕꯒꯤ ꯐꯨꯜ ꯐꯣꯝꯗꯤ ꯔꯤꯀꯔꯤꯡ ꯗꯤꯄꯣꯖꯤꯠ ꯍꯥꯏꯕꯅꯤ ꯑꯗꯨꯒ SIP ꯍꯥꯏꯕꯁꯤꯅ ꯁꯤꯁꯇꯦꯃꯦꯇꯤꯛ ꯏꯟꯚꯦꯁꯠꯃꯦꯟꯠ ꯄ꯭ꯂꯥꯟ ꯍꯥꯏꯕꯅꯤ ꯑꯩꯅ ꯍꯥꯟꯅꯁꯨ SIP ꯒꯤ ꯃꯔꯝꯗ ꯚꯤꯗꯤꯑꯣ ꯁꯦꯝꯖꯈꯤꯕꯅꯤ ꯑꯗꯣꯝꯅ ꯌꯦꯡꯗ꯭ꯔꯤꯕ ꯑꯣꯏꯔꯒꯗꯤ ꯍꯦꯟꯅ ꯃꯨꯟꯅ ꯈꯪꯅꯕꯒꯤꯗꯃꯛꯇ ꯚꯤꯗꯤꯑꯣ ꯑꯗꯨ ꯁꯣꯏꯗꯅ ꯌꯦꯡꯕꯤꯌꯨ ꯆꯦꯅꯦꯜ ꯑꯁꯤꯗ ꯆꯪꯕꯤꯔꯒ ꯑꯩꯍꯥꯛꯅ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡꯛ ꯍꯥꯞꯆꯔꯝꯒꯦ ꯚꯤꯗꯤꯑꯣ ꯑꯗꯨꯒꯤ ꯁꯣꯏꯗꯅ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ SIP ꯑꯃꯗꯤ RD ꯒꯤ ꯈꯦꯠꯅꯕꯁꯤ ꯈꯪꯅꯕꯒꯤꯗꯃꯛꯇ RD ꯑꯃꯗꯤ SIP ꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯍꯥꯟꯅ ꯈꯔ ꯈꯪꯃꯤꯟꯅꯈꯤꯁꯤ ꯑꯩꯈꯣꯏꯅ RD ꯗ ꯄꯩꯁꯥ ꯗꯤꯄꯣꯖꯤꯠ ꯇꯧꯔꯒ ꯆꯥꯎꯈꯠꯅꯕ ꯇꯧꯅꯤꯡꯕ ꯇꯥꯔꯒꯗꯤ ꯑꯣꯊꯣꯔꯥꯏꯖ ꯑꯣꯏꯕ ꯕꯦꯡꯛꯁꯤꯡ ꯑꯃꯗꯤ ꯄꯣꯁꯠ ꯑꯣꯐꯤꯁꯇ ꯆꯠꯂꯒ ꯇꯧꯕ ꯌꯥꯒꯅꯤ RD ꯗ ꯄꯩꯁꯥ ꯊꯝꯕꯒꯤ ꯅꯤꯌꯣꯝꯁꯤꯅ ꯊꯝꯕꯁꯤ ꯑꯗꯣꯝꯅ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯇꯥꯔꯤꯛ ꯑꯃ ꯐꯤꯛꯁ ꯇꯧꯔꯒ ꯂꯦꯞꯄꯤꯔꯒ ꯊꯝꯕꯤꯕ ꯌꯥꯏ ꯑꯩꯈꯣꯏꯅ RD ꯗ ꯄꯩꯁꯥ ꯊꯝꯕꯁꯤ ꯊꯥꯒꯤ ꯌꯥꯝꯗ꯭ꯔꯕꯗ ꯂꯨꯄꯥ 100ꯗꯒꯤꯅ ꯍꯧꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ 500ꯁꯤꯗꯒꯤ ꯍꯧꯔꯒ ꯑꯗꯣꯝꯅ ꯑꯉꯝꯕ ꯆꯥꯡ ꯐꯥꯎꯕ ꯊꯝꯕ ꯌꯥꯏ ꯌꯥꯝꯕꯒꯤꯗꯤ ꯂꯤꯃꯤꯠ ꯂꯩꯇꯦ RD ꯇꯧꯕꯁꯤꯗꯤ ꯕꯦꯡꯛ ꯑꯌꯥꯝꯕꯅ ꯂꯣꯏꯅ ꯌꯥꯏ ꯑꯗꯨꯒ RD ꯗ ꯄꯩꯁꯥ ꯗꯤꯄꯣꯖꯤꯠ ꯇꯧꯔ ꯃꯇꯨꯡꯗ ꯔꯤꯇꯔꯟ ꯄꯔꯁꯦꯟꯇꯦꯖ ꯂꯥꯛꯄꯁꯨ ꯕꯦꯡꯛ ꯑꯌꯥꯝꯕꯅ ꯌꯥꯝꯅ ꯈꯦꯠꯅꯗꯦ ꯁꯦꯅꯤꯌꯔ ꯁꯤꯇꯤꯖꯟꯒꯤ ꯑꯣꯏꯅ ꯄꯔꯁꯦꯟꯇꯦꯖꯁꯤ ꯈꯔꯗꯤ ꯋꯥꯡꯉꯤ RD ꯗ ꯄꯩꯁꯥ ꯊꯝꯕꯤꯕ ꯇꯥꯔꯒꯗꯤ ꯑꯗꯣꯝꯅ ꯃꯇꯝꯁꯦ ꯐꯤꯛꯁ ꯑꯃ ꯊꯝꯒꯅꯦꯕ ꯍꯥꯏꯕꯗꯤ ꯑꯗꯣꯝꯅ ꯗꯤꯄꯣꯖꯤꯠ ꯇꯧꯗꯣꯔꯤꯕꯁꯦ ꯊꯥ ꯈꯨꯗꯤꯡꯒꯤ ꯇꯧꯕ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯆꯍꯤ ꯀꯌꯥ ꯇꯧꯒꯅꯤ ꯍꯥꯏꯕꯁꯦꯀꯣ ꯑꯗꯨꯒꯤ ꯃꯦꯆꯨꯔꯤꯇꯤꯗꯣ ꯌꯧꯔꯀꯥꯟꯗ ꯄꯩꯁꯥꯁꯦ ꯂꯧꯊꯣꯛꯄ ꯌꯥꯒꯅꯤ ꯑꯗꯣꯝꯅ ꯐꯤꯛꯁ ꯇꯧꯔꯤꯕ ꯃꯇꯝꯗꯣ ꯌꯧꯗ꯭ꯔꯤ ꯐꯥꯎꯕ ꯂꯧꯊꯣꯛꯄ ꯌꯥꯔꯣꯏ ꯃꯔꯨꯞ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯈꯨꯗꯝ ꯑꯣꯏꯅ ꯔꯤꯀꯔꯤꯡ ꯗꯤꯄꯣꯖꯤꯠꯁꯤꯗ ꯂꯨꯄꯥ 3,000ꯁꯦ ꯊꯥ ꯈꯨꯗꯤꯡꯒꯤ ꯊꯝꯃꯕ ꯃꯇꯨꯡ ꯆꯍꯤ 5ꯒꯤ ꯃꯇꯨꯡꯗ ꯂꯨꯄꯥ ꯀꯌꯥ ꯐꯪꯒꯅꯤ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯀꯥꯜꯀꯨꯂꯦꯠ ꯇꯧꯔ ꯌꯦꯡꯃꯤꯟꯅꯁꯤ ꯑꯩꯅ ꯍꯧꯖꯤꯛ ꯂꯨꯄꯥ 3,000ꯁꯦ ꯏꯔꯦꯀꯣ ꯑꯗꯨꯒ ꯃꯁꯤꯗ ꯍꯥꯏꯁꯦ ꯖꯦꯅꯦꯔꯦꯜ ꯄꯕ꯭ꯂꯤꯛ ꯕꯤꯂꯣ 60 ꯏꯌꯔ ꯀꯣ ꯑꯗꯒꯤ 60 ꯏꯌꯔꯗꯒꯤ ꯍꯦꯟꯕ ꯁꯦꯅꯤꯌꯔ ꯁꯤꯇꯤꯖꯟꯒꯤ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯍꯦꯟꯕꯗꯨꯅ ꯑꯩꯅ ꯍꯧꯖꯤꯛ ꯈꯜꯂꯤꯕꯁꯦ ꯕꯤꯂꯣ ꯑꯣꯏꯅ ꯈꯜꯂꯦꯀꯣ 60ꯒꯤ ꯃꯈꯥꯗ ꯂꯩꯕ ꯃꯤꯅ ꯏꯟꯚꯦꯁꯠ ꯇꯧꯕꯒꯤꯅꯤꯀꯣ ꯑꯗꯣ ꯃꯁꯤ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯕꯦꯡꯛꯗ ꯅꯠꯇ꯭ꯔꯒ ꯌꯨꯀꯣ ꯕꯦꯡꯛ ꯀꯣ ꯑꯦꯅꯤ ꯑꯄꯥꯝꯕ ꯑꯗꯣꯝꯅ ꯈꯟꯕ ꯑꯃ ꯌꯥꯏ ꯑꯩꯅ ꯌꯨꯀꯣ ꯕꯦꯡꯛꯁꯤꯗ ꯑꯣꯏꯅ ꯈꯜꯂꯦꯀꯣ ꯍꯧꯖꯤꯛꯁꯦ ꯌꯨꯀꯣ ꯕꯦꯡꯛꯒꯤ ꯑꯣꯏꯅ ꯌꯦꯡꯉꯁꯤꯀꯣ ꯌꯨꯀꯣ ꯕꯦꯡꯛꯁꯤꯅ ꯑꯩꯈꯣꯏ ꯀꯃꯟ ꯑꯣꯏꯌꯦꯕꯀꯣ ꯃꯌꯥꯝꯒꯤ ꯑꯦꯀꯥꯎꯟ ꯂꯣꯏ ꯂꯩꯅꯕ ꯉꯥꯛꯇꯅꯤ ꯑꯗꯣ ꯃꯁꯤꯗ ꯑꯩꯈꯣꯏꯅ RD ꯁꯤꯗ ꯄꯩꯁꯥꯁꯦ ꯊꯝꯕ ꯃꯇꯝꯗ ꯁꯤꯗ ꯎꯠꯂꯤꯕꯁꯦ ꯌꯦꯡꯕꯤꯌꯨꯀꯣ ꯅꯨꯃꯤꯠ ꯃꯁꯤꯡꯗ ꯑꯣꯏꯅ ꯄꯤꯌꯦꯕꯀꯣ ꯆꯍꯤꯒꯤꯅꯦꯅ ꯍꯥꯏꯕꯒꯤ ꯋꯥꯅꯦꯕꯀꯣ ꯅꯨꯃꯤꯠ ꯃꯁꯤꯡꯗꯁꯨ ꯑꯗꯨꯝ ꯊꯝꯃꯒ ꯂꯧꯕ ꯌꯥꯏꯑꯕꯀꯣ ꯃꯁꯦ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯗꯤꯄꯣꯖꯤꯠ ꯇꯧꯕ ꯇꯥꯔꯒꯗꯤ ꯊꯝꯕꯅꯦꯅ ꯊꯝꯃꯗꯤ ꯕꯔꯕꯞꯇꯤ ꯀꯩꯁꯨ ꯂꯧꯊꯣꯛꯑꯣꯏꯗꯅꯀꯣ ꯍꯥꯏꯕꯗꯤ ꯄꯩꯁꯥ ꯇꯨꯡꯁꯤꯜꯂꯤꯕꯅꯤꯅ ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯍꯤꯁꯦ ꯈꯔ ꯁꯥꯡꯅ ꯌꯦꯡꯁꯦꯕꯀꯣ చꯍꯤꯁꯦ ꯆꯍꯤ 2 ꯆꯍꯤ 2ꯐꯥꯎꯗ ꯊꯝꯕꯗ ꯑꯗꯨꯝ ꯂꯨꯄꯥ 3ꯒ ꯄꯩꯁꯥ 50ꯁꯤꯅꯦꯕ ꯀꯥꯔꯤꯁꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯆꯍꯤ 5ꯁꯤ ꯄꯨꯔꯥꯊꯝꯕ ꯇꯥꯔꯒꯅ ꯂꯨꯄꯥ 3ꯒ ꯄꯩꯁꯥ 10%ꯅꯦꯕꯀꯣ ꯀꯥꯔꯤꯁꯦ ꯃꯁꯤ ꯄꯔ ꯑꯦꯅꯝꯗ ꯑꯣꯏꯒꯗꯣꯔꯤꯕꯅꯤ ꯑꯗꯨꯒ ꯄꯔ ꯑꯦꯅꯝꯗ ꯀꯝꯄꯥꯎꯟ ꯏꯟꯇꯔꯦꯁꯇꯁꯨ ꯂꯥꯛꯀꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯥꯜꯀꯨꯂꯦꯠ ꯇꯧꯔꯒ ꯌꯦꯡꯉꯁꯤ ꯑꯩꯅ ꯂꯨꯄꯥ 3,000ꯁꯦ ꯊꯥ ꯈꯨꯗꯤꯡꯒꯤ ꯗꯤꯄꯣꯖꯤꯠ ꯇꯧꯕꯒꯤ ꯑꯣꯏꯅ ꯂꯧꯖꯔꯦ ꯑꯗꯨꯒ ꯑꯦꯅꯨꯋꯦꯜ ꯏꯟꯇꯔꯦꯁ ꯔꯦꯠꯁꯤꯅ 6.20%ꯁꯦ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯃꯁꯤꯅ ꯇꯥꯔꯝꯁꯤꯅ ꯆꯍꯤ 5ꯒꯤ ꯑꯣꯏꯒꯅꯤ ꯃꯁꯤ ꯀꯥꯜꯀꯨꯂꯦꯠ ꯇꯧꯔꯒ ꯌꯦꯡꯕꯁꯤꯗ ꯃꯦꯆꯨꯔꯤꯇꯤ ꯑꯦꯃꯥꯎꯟꯁꯤꯅ ꯂꯨꯄꯥ 1,02,194,995.15 ꯀꯣ ꯃꯁꯤꯒꯤ ꯃꯅꯨꯡꯗ 1,40,000,000ꯁꯤ ꯑꯩꯈꯣꯏꯅ 3,000 ꯊꯝꯈꯤꯕꯗꯨꯅꯤꯀꯣ ꯆꯍꯤ 5 ꯃꯄꯨꯡ ꯐꯥꯕꯗ ꯃꯁꯤ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯇꯣꯇꯦꯜ ꯏꯟꯇꯔꯦꯁ ꯐꯪꯉꯤꯕꯁꯤꯅ ꯂꯨꯄꯥ 38,995.9 ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯔꯤꯀꯔꯤꯡ ꯗꯤꯄꯣꯖꯤꯠꯀꯤ ꯃꯔꯝꯗ ꯈꯪꯃꯤꯟꯅꯔꯦ ꯑꯗꯣ ꯑꯃꯨꯛ ꯃ꯭ꯌꯨꯆꯨꯋꯦꯜ ꯐꯟꯒꯤ SIPꯒꯤ ꯃꯔꯝꯗ ꯈꯪꯃꯤꯟꯅꯁꯤ ꯑꯗꯨꯒ ꯃꯣꯏ ꯑꯅꯤꯒꯤ ꯈꯦꯠꯅꯕꯗꯣ ꯑꯃꯨꯛ ꯌꯦꯡꯁꯤꯀꯣ ꯑꯗꯣ ꯍꯧꯖꯤꯛ SIPꯗ ꯄꯩꯁꯥ ꯊꯝꯕꯁꯤꯅ ꯑꯃꯨꯛ ꯄꯩꯁా ꯊꯝꯕꯒꯤ ꯃꯇꯝꯁꯦ ꯃꯥꯒꯤ나 ꯍꯣꯏ ꯗꯦꯠꯇꯤ ꯐꯤꯛꯁ ꯂꯩꯒꯅꯤ ꯀꯔꯝꯕ ꯃꯇꯝꯗ ꯀꯔꯝꯕ ꯇꯥꯔꯤꯛꯇ ꯂꯧꯁꯟꯒꯅꯤ ꯍꯥꯏꯕꯁꯦꯀꯣ ꯊꯥ ꯈꯨꯗꯤꯡꯒꯤ ꯀꯛꯄꯗꯨꯅꯤ ꯔꯤꯀꯔꯤꯡ ꯗꯤꯄꯣꯖꯤꯠꯀꯤ ꯑꯗꯨꯃꯥꯏꯅ ꯃꯁꯤꯁꯨꯀꯣ SIPꯁꯨ ꯑꯗꯨꯒ ꯃꯁꯤꯒꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯂꯧꯊꯣꯛꯅꯤꯡꯕ ꯀꯥꯟꯗ ꯂꯧꯊꯣꯛꯄ ꯌꯥꯒꯅꯦꯕ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯔꯤꯀꯔꯤꯡ ꯗꯤꯄꯣꯖꯤꯠꯀꯤꯗꯤ ꯂꯧꯊꯣꯛꯄ ꯌꯥꯗꯦꯗꯅ ꯍꯥꯏꯗꯤ चही 5 हायदि चही 5 सुद्रिबो लोकथोकपा यारोयबा अदुगा मसिगी SIP गिदि अदु नतेबको अखोइना लोकथोकनिंगबा कांदा लोकथोकपा याय कैसु बेरा लेते SIP की रिटर्न इंटरेस्ट जो एनुअली लाकनी मागिना इंटरेस्ट रेट सी अदुम खरा वांगी यामद्रबदा 12% हाइना पाबा याय यामलबदा 20 की मथक फावबा ओइबा लै अदुगा SIP दा लाग्लिबा इंटरेस्ट सी फिक्स ओइना लैतेको अनेम वांग
ꯑꯗꯨꯝ ꯅꯥꯏ ꯃꯥꯔꯀꯦꯠꯀꯤ ꯃꯇꯨꯡ ꯏꯟꯅ꯫ ꯑꯩꯅ ꯃꯃꯥꯡꯗ ꯃ꯭ꯌꯨꯆꯨꯑꯦꯜ ꯐꯟꯒꯤ ꯃꯔꯝꯗ ꯚꯤꯗꯤꯑꯣ ꯁꯦꯝꯖꯈꯤꯕꯅꯤ, ꯃꯗꯨ ꯌꯦꯡꯗ꯭ꯔꯤꯕ ꯑꯣꯏꯔꯒꯗꯤ ꯁꯣꯏꯗꯅ ꯌꯦꯡꯕꯤꯌꯨ, ꯃꯗꯨ ꯌꯦꯡꯂꯒꯗꯤ ꯑꯗꯣꯝ ꯁꯣꯏꯗꯅ ꯚꯥꯞ ꯇꯥꯒꯅꯤ꯫ SIPꯗ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯊꯝꯕꯁꯤ ꯔꯤꯛꯁꯇꯤ ꯈꯔ ꯋꯥꯡꯏ, ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯃꯍꯥꯛꯀꯤꯗꯤ ꯂꯥꯛꯂꯤꯕ ꯏꯟꯇꯔꯦꯁ ꯔꯦꯠꯁꯤꯀꯣ ꯑꯗꯨꯝ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯞ ꯗꯥꯎꯟꯁꯦ ꯑꯣꯏꯕꯅꯤꯅ ꯂꯥꯛꯂꯤꯕꯏꯟꯇꯔꯦꯁꯁꯤ ꯐꯤꯛꯁ ꯑꯣꯏꯗꯦ꯫ ꯑꯗꯨꯕꯨ ꯔꯤꯛꯁ ꯋꯥꯡꯉꯦ ꯍꯥꯏꯗꯅ ꯑꯗꯣꯝꯅ ꯊꯝꯂꯤꯕ ꯁꯦꯂꯦꯞꯇꯣ ꯍꯦꯛꯇ ꯄꯨꯔꯥ ꯃꯥꯡꯈꯤꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦꯀꯣ, ꯃꯗꯨꯗ ꯀꯥꯔꯛꯀꯗꯕ ꯏꯟꯇꯔꯦꯁꯇꯨꯗ ꯑꯞ ꯗꯥꯎꯟ ꯑꯣꯏꯖꯕꯒꯤ ꯋꯥꯅꯤ꯫ ꯃꯇꯝ ꯁꯥꯡꯅ ꯊꯝꯂꯕꯗꯤ ꯑꯗꯣꯝꯒꯤ ꯁꯦꯂꯦꯞꯇꯨ ꯆꯥꯎꯈꯤꯕꯁꯨ ꯈꯪꯍꯧꯔꯣꯏ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯩꯈꯣꯏ SIPꯗ ꯂꯨꯄꯥ 3,000 ꯊꯝꯕ ꯃꯇꯝꯗ ꯆꯍꯤ 5ꯗ ꯀꯌꯥ ꯐꯪꯒꯅꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯁꯤꯀꯣ, ꯃꯁꯤ ꯀꯥꯜꯀꯨꯂꯦꯠ ꯇꯧꯔꯒ꯫ ꯑꯩꯅ ꯍꯧꯖꯤꯛ ꯂꯨꯄꯥ 3,000 ꯊꯥ ꯈꯨꯗꯤꯡꯒꯤ ꯊꯝꯕꯒꯤ ꯑꯣꯏꯅ ꯂꯧꯖꯔꯦ, ꯑꯗꯨꯒ ꯃꯁꯤ ꯆꯍꯤ 5 ꯊꯝꯗꯣꯏꯅꯦꯕ꯫ ꯆꯍꯤ 5 ꯑꯁꯤꯗ ꯇꯣꯇꯦꯜ ꯏꯟꯚꯦꯁ ꯑꯩꯈꯣꯏꯅ ꯊꯝꯕ ꯄꯩꯁꯥꯁꯤ ꯂꯥꯈ 1,40,000 ꯑꯣꯏꯔꯦ꯫ ꯑꯗꯨꯒ ꯁꯦꯟꯗꯣꯏ ꯑꯃꯗꯤ ꯁꯦꯂꯦꯞ ꯄꯨꯜꯂꯒ ꯄꯨꯂꯞꯅ ꯑꯄꯨꯟꯕ ꯄꯩꯁꯥꯁꯤꯅ ꯂꯥꯈ 3,20,000ꯒ ꯂꯨꯄꯥ 34,500 ꯑꯣꯏꯔꯦꯕꯀꯣ꯫ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯐꯪꯂꯤꯕ ꯏꯟꯇꯔꯦꯁꯁꯤꯅ ꯂꯨꯄꯥ 1,04,95,000ꯒ ꯁꯨꯞꯅ 34,500ꯁꯦ ꯑꯩꯈꯣই ꯏꯟꯇꯔꯦꯁ ꯑꯣꯏꯅ ꯐꯪꯉꯦꯕꯀꯣ ꯆꯍꯤ 5ꯁꯤꯗ꯫ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯍꯤ 3 ꯈꯛꯇꯪꯒꯤꯁꯨ ꯑꯃꯨꯛ ꯌꯦꯡꯁꯦꯕꯀꯣ꯫ ꯆꯍꯤ 3ꯁꯤꯗ ꯑꯩꯈꯣꯏꯅ ꯇꯣꯇꯦꯜ ꯏꯟꯚꯦꯁ ꯇꯧꯗꯣꯏꯁꯦ ꯂꯨꯄꯥ 1,09,000ꯅꯦꯕꯀꯣ, ꯑꯗꯨꯒ ꯁꯦꯟꯗꯣꯏꯒ ꯁꯦꯂꯦꯞꯀ ꯄꯨꯜꯂꯒꯅ ꯂꯨꯄꯥ 1,39,900ꯒ ꯁꯨꯞꯅ 94,000ꯁꯦ ꯑꯩꯈꯣꯏꯅ ꯐꯪꯒꯗꯣꯏꯅꯦꯕꯀꯣ꯫ ꯃꯁꯤ ꯆꯍꯤ 3ꯒꯤꯅꯦꯕ꯫ ꯃꯁꯤꯅꯤ SIPꯗ ꯄꯩꯁꯥ ꯊꯝꯕꯒꯤꯀꯣ ꯑꯩꯈꯣꯏꯅ ꯏꯟꯇꯔꯦꯁꯁꯦ ꯀꯌꯥꯝ ꯐꯪꯗꯒꯦ ꯍꯥꯏꯕꯁꯦꯀꯣ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯃꯥꯔꯀꯦꯠꯀꯤ ꯑꯞ ꯗꯥꯎꯟ ꯂꯩꯕ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯑꯗꯣꯝꯅ ꯂꯧꯊꯣꯛꯄ ꯃꯇꯝꯗ ꯃꯥꯔꯀꯦꯠꯅ ꯑꯞ ꯑꯣꯏꯔꯤꯉꯩꯀꯣ ꯈꯔ ꯍꯦꯟꯅ ꯀꯥꯔꯦ, ꯂꯧꯊꯣꯛꯄ ꯌꯥꯔꯅꯤ ꯍꯥꯏꯕ ꯀꯥꯟꯗ ꯂꯧꯊꯣꯛꯄꯤꯕ, ꯑꯗꯒꯤ ꯗꯥꯎꯟ ꯑꯣꯏꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯗꯥꯎꯟ ꯑꯣꯏꯔꯤꯉꯩꯗ ꯂꯧꯊꯣꯛꯑꯒꯗꯤ ꯃꯥꯡꯖꯩꯗꯅ, ꯑꯗꯨꯝ ꯍꯥꯏꯒꯠꯂꯛꯄ ꯍꯦꯟꯀꯠꯂꯛꯄ ꯉꯥꯏꯔꯒ ꯂꯧꯊꯣꯛꯄꯤꯒꯗꯕꯅꯤ꯫ ꯔꯤꯀꯔꯤꯡ ꯗꯤꯄꯣꯖꯤꯠ ꯑꯃꯗꯤ SIP ꯑꯅꯤꯃꯛꯇ ꯄꯩꯁꯥꯁꯦ ꯑꯩꯈꯣꯏꯅ ꯃꯦꯆꯨꯔꯤꯇꯤꯀꯣ ꯑꯗꯣꯝꯅ ꯊꯝꯅꯤꯡꯕ ꯆꯍꯤꯗꯣ ꯊꯝꯃꯕ ꯃꯇꯨꯡꯗ ꯂꯧꯊꯣꯛꯄ ꯃꯇꯝꯗ ꯄꯩꯁꯥꯁꯦ ꯐꯪꯉꯤꯕ ꯏꯟꯇꯔꯦꯁꯇꯣ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯇꯦꯛꯁꯇꯤ ꯈꯔ ꯀꯛꯀꯅꯦꯕꯀꯣ꯫ ꯑꯗꯨꯒ ꯇꯦꯛꯁꯁꯤꯅ ꯑꯗꯣꯝꯒꯤ ꯐꯪꯂꯤꯕ ꯁꯦꯟꯗꯣꯏꯗꯨꯅ ꯀꯔꯤꯒꯨꯝꯕ 1,25,000 ꯀꯣ ꯃꯗꯨ ꯌꯧꯕ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯄꯩꯁꯥꯗꯨꯗꯒꯤꯗꯤ ꯀꯛꯑꯔꯣꯏꯕ, ꯑꯗꯨꯒꯤ ꯑꯍꯦꯟꯕꯗꯨꯗꯒꯤ 12.5% ꯀꯛꯀꯅꯤ, ꯑꯗꯨꯒ ꯃꯁꯤꯗ ꯇꯦꯛꯁ ꯃꯆꯥ ꯃꯆꯥ ꯈꯔꯒ ꯌꯥꯎꯔꯛꯀꯅꯤ꯫ ꯃꯔꯨꯞ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ RD ꯑꯃꯗꯤ SIPꯒꯤ ꯃꯔꯝꯗ ꯈꯔꯗꯤ ꯈꯪꯃꯤꯟꯅꯔꯦ, ꯑꯗꯣ ꯃꯁꯤꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯈꯦꯠꯅꯕ ꯍꯥꯏꯕꯕꯨ RDꯒꯤꯅ ꯑꯩꯈꯣꯏꯅ ꯊꯝꯕ ꯃꯇꯝꯗ ꯆꯍꯤꯁꯦ ꯐꯤꯛꯁ ꯇꯧꯔ ꯊꯝꯍꯧꯒꯅꯦꯕꯀꯣ꯫ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯕ ꯃꯇꯝꯁꯤꯗ ꯍꯥꯏꯗꯤ ꯆꯍꯤ 5 ꯊꯝꯒꯅꯤ, 6 ꯊꯝꯒꯅꯤ ꯀꯣ ꯍꯥꯏꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯃꯗꯨ ꯃꯦꯆꯨꯔꯤꯇꯤ ꯆꯍꯤꯁꯦ ꯃꯇꯝꯁꯦ ꯌꯧꯔꯀꯥꯟꯗ ꯂꯧꯊꯣꯛꯇꯕ ꯌꯥꯗꯦ꯫ ꯑꯗꯣ ꯁꯪꯗꯍꯟꯒꯦ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯀꯣ ꯃꯇꯝꯗꯣ ꯌꯧꯔ ꯁꯪꯗꯍꯟꯕ ꯌꯥꯒꯅꯤ, ꯑꯗꯨꯒ ꯃꯔꯛꯇ ꯑꯩꯈꯣꯏꯅ ꯆꯍꯤꯗꯣ ꯁꯨꯗ꯭ꯔꯤꯉꯩꯗ ꯂꯧꯊꯣꯛꯄꯁꯨ ꯌꯥꯗꯦꯕꯀꯣ꯫ ꯑꯗꯨꯒ ꯑꯃꯨꯛ ꯃꯁꯤꯗ ꯂꯦꯞꯈꯤꯕ ꯁꯦꯟꯗꯣꯏꯗꯣ ꯑꯗꯨꯁꯨ ꯑꯗꯨꯝ ꯐꯤꯛꯁ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯒꯅꯦꯕ, ꯑꯩꯈꯣꯏ ꯑꯞ ꯗꯥꯎꯟꯁꯦ ꯑꯣꯏꯔꯔꯣꯏꯕꯀꯣ꯫ ꯑꯗꯨꯒ ꯃꯁꯤꯗ ꯔꯤꯛꯁꯇꯤ ꯀꯔꯤꯝꯇ ꯂꯩꯇꯔꯦꯕꯀꯣ, ꯃꯥꯔꯀꯦꯠꯀꯤ ꯑꯅꯦꯝ ꯑꯋꯥꯡꯗ ꯀꯔꯤꯃꯇ ꯌꯥꯎꯔꯔꯣꯏ RDꯁꯤꯅ꯫ ꯑꯗꯨꯒ ꯑꯃꯨꯛ SIPꯒꯤꯅ ꯊꯝꯕꯒꯤ ꯃꯇꯝ ꯇꯥꯔꯤꯛ ꯑꯃ ꯀꯣ ꯊꯥ ꯈꯨꯗꯤꯡꯒꯤ ꯃꯗꯨꯗꯤ ꯆꯞ ꯃꯥꯟꯅꯩ RDꯒ ꯂꯦꯞꯀꯅꯦꯕꯀꯣ, ꯑꯗꯨꯒ ꯂꯧꯊꯣꯛꯅꯤꯡꯕ ꯃꯇꯝꯗ ꯂꯧꯊꯣꯛꯄ ꯌꯥꯒꯅꯤ꯫ ꯑꯗꯨꯒ ꯃꯁꯤꯗ ꯂꯥꯛꯀꯗꯧꯔꯤꯕ ꯑꯩꯈꯣꯏ ꯁꯦꯟꯗꯣꯏ ꯍꯥꯏꯕ ꯇꯥꯔꯦꯀꯣ, ꯄꯔꯁꯦꯟꯇꯦꯖꯁꯦ ꯑꯁꯤꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯥꯔꯀꯦꯠꯀꯤ ꯑꯞ ꯗꯥꯎꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯣꯏ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯥꯔꯀꯦꯠꯀꯤ ꯑꯞ ꯗꯥꯎꯟꯁꯦ ꯑꯣꯏꯖꯕ ꯇꯥꯔꯒꯁꯨ ꯃꯥꯒꯤ ꯔꯤꯇꯔꯟ ꯄꯔꯁꯦꯟꯇꯦꯖꯁꯤꯗꯤ ꯆꯥꯎꯕꯅꯤꯅꯀꯣ ꯑꯩꯈꯣꯏ RDꯒ SIPꯒ ꯌꯦꯡꯅꯕ ꯃꯇꯝꯗ SIPꯅꯗꯤ ꯌꯥꯝ ꯍꯦꯜꯂꯤ ꯄꯩꯁꯥꯁꯦ ꯆꯥꯎꯅ ꯐꯪꯕꯁꯦ꯫ ꯑꯗꯣꯝꯅ ꯀꯔꯤꯒꯨꯝꯕ ꯔꯤꯛꯁ ꯈꯔ ꯂꯧꯕꯤꯔꯒ SIPꯗ ꯑꯣꯏꯅ ꯄꯩꯁꯥꯁꯦ ꯗꯤꯄꯣꯖꯤꯠ ꯇꯧꯕꯤꯕ ꯇꯥꯔꯒꯗꯤꯀꯣ, ꯏꯟꯚꯦꯁ ꯇꯧꯕꯤꯕ ꯇꯥꯔꯒꯗꯤ ꯌꯥꯝ ꯐꯒꯅꯤ꯫ ꯃꯁꯤꯗ ꯔꯤꯛꯁ ꯋꯥꯡꯉꯦ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏ ꯁꯦꯂꯦꯞ ꯃꯥꯡꯕꯒꯤ ꯀꯩꯁꯨ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯦ꯫ ꯑꯗꯣꯝꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯈꯔ ꯐꯩ ꯀꯥꯟꯅꯩ ꯈꯟꯕꯤꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ, ꯁꯤꯌꯔ, ꯀꯣꯃꯦꯟ ꯁꯣꯏꯗꯅ ꯇꯧꯕꯤꯌꯨ꯫ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯗꯣꯝꯗ ꯌꯥꯝ ꯐꯥꯔꯁ ꯑꯣꯏꯅ ꯂꯥꯛꯅꯕꯒꯤꯗꯃꯛ ꯕꯦꯜ ꯑꯥꯏꯀꯟꯗꯨꯁꯨ ꯅꯝꯕꯤꯔꯝꯃꯨ꯫ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯑꯗꯣꯝꯕꯨ ꯊꯥꯒꯠꯆꯔꯤ꯫ ꯊꯦꯡꯛ ꯌꯨ꯫